ꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯔꯤꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯗ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯗꯤ ꯃꯨꯛꯅꯔꯨꯅꯨ ꯅꯣꯏꯗꯤ ꯐꯖꯅ ꯑꯣꯄꯟꯂꯤ ꯀꯩꯅꯣ ꯇꯧꯔ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯣ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯇꯧꯗꯕꯗꯣ ꯑꯩꯈꯣꯏ ꯂꯥꯎꯁꯦꯅ ꯍꯥꯏꯔꯦ ꯁꯄꯣꯁ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩ ꯃꯁꯤꯗꯤ ꯇꯧꯕꯅ ꯆꯨꯝꯃꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯊꯤꯡꯉꯒꯨꯝꯁꯦꯅ ꯊꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯁꯣꯝꯒꯤ ꯑꯌꯥꯝꯕ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝꯗ ꯍꯥꯏꯔꯤꯕ ꯑꯥꯏꯟꯁꯦ ꯕꯣꯠ ꯍꯤꯜꯁ ꯑꯦꯟ ꯄ꯭ꯂꯦꯟꯗ ꯆꯠꯂꯝꯕ ꯑꯥꯏꯟ ꯑꯅꯤꯃꯛꯇ ꯑꯅꯤꯁꯦ ꯑꯥꯏꯟ ꯑꯃꯈꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯗ ꯍꯥꯏꯔꯤꯕ ꯂꯣꯁꯤꯗꯤ ꯍꯤꯜꯒꯤ ꯂꯣ ꯑꯃ ꯑꯗꯨꯒ ꯚꯦꯂꯤꯒꯤ ꯂꯣ ꯑꯃ ꯇꯣꯉꯥꯟꯅ ꯆꯠꯅꯔꯝꯃꯦꯕ ꯑꯗꯨꯅ ꯆꯤꯡꯗ ꯇꯝꯄꯥꯛꯇꯅ ꯑꯥꯝ ꯁꯔꯦꯟꯗꯔ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯇꯤꯚꯤꯗ ꯑꯗꯒꯤ ꯃꯤꯗꯤꯌꯥꯗ ꯀꯔꯤꯗ ꯐꯖꯅ ꯀꯚꯔꯦꯖ ꯇꯧꯅ ꯄꯤꯔꯨꯔꯦ ꯑꯗꯨꯒ ꯋꯥꯏꯔꯦꯁ ꯏꯟ ꯗꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯎꯗ꯭ꯔꯦ ꯑꯗꯨ ꯃꯗꯨ ꯑꯗꯨꯝ ꯈꯪꯉꯦ ꯒꯚꯔꯅꯔꯁꯤ ꯖꯤꯔꯣ ꯆꯠꯂꯛꯏꯁꯦ ꯑꯗꯒꯤ ꯑꯃꯨꯛ 8 ꯃꯥꯔꯆꯇ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯔꯦ ꯍꯥꯏꯋꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯜꯂꯅꯦꯅ ꯍꯥꯏꯔꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯒꯤ ꯌꯥꯝ ꯃꯥꯜꯂꯤ ꯌꯥꯝ ꯁꯣꯏꯗꯅꯁꯨ ꯂꯩꯍꯟꯗꯧꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯇꯣꯛꯑꯒ ꯒꯚꯔꯟꯃꯦꯟꯒꯤ ꯒꯥꯔꯤ ꯈꯔ ꯕꯁ ꯑꯃ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯤ ꯈꯔ ꯁꯤꯔꯀꯥꯟꯗ ꯀꯥꯡꯄꯣꯛꯄꯤꯗ ꯃꯤ ꯈꯔ ꯀꯥꯞꯅꯗꯅ ꯈꯣꯠꯅ ꯁꯤꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯀꯔꯤ ꯑꯦꯛꯁꯟ ꯑꯃꯇ ꯂꯧꯈꯠꯇꯦ ꯀꯅꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯅꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡ ꯃꯥꯏꯒꯤꯗꯒꯤ ꯀꯔꯤ ꯀꯥꯞꯄꯛꯏ ꯀꯩꯗꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯊꯤꯒꯠꯂꯨꯕ ꯂꯩꯇꯦ ꯑꯗꯨꯅꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅ ꯇꯝꯄꯥꯛꯇ ꯑꯦꯛꯁꯟ ꯑꯍꯦꯟꯕ ꯇꯧꯔꯤꯕ ꯑꯦꯛꯁꯦꯁꯤꯞ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯐꯥꯎꯕ ꯑꯗꯒꯤ ꯆꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯄ ꯑꯣꯏꯔꯗꯤ ꯃꯗꯨ ꯏꯂꯤꯒꯦꯜ ꯑꯥꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯤꯗꯣ ꯃꯗꯨ ꯐꯥꯎ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯁꯦ ꯆꯨꯔꯆꯥꯟꯄꯨꯔ DC ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯣꯛꯇꯅ ꯑꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯩ ꯊꯨꯒꯥꯏꯗꯅ ꯈꯣꯠꯀꯥꯏꯗꯅ ꯑꯗꯒꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ SP ꯐꯥꯎ ꯌꯥꯎꯅ ꯃꯃꯥꯏ ꯀꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯨ ꯉꯁꯥꯏꯒꯤ ꯃꯥꯏ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯔꯥꯏꯖꯤꯡ ꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯑꯥꯗ ꯉꯟꯇꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒꯅ ꯑꯦꯁꯦꯝꯕꯜ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤꯗꯨ ꯊꯤꯒꯠꯂꯅꯦꯅ ꯇꯧꯔꯝꯃꯦ ꯈꯔ ꯀꯥꯕꯛ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯇꯣꯏꯒꯟꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯖꯤꯜꯂꯒ ꯇꯣꯛꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯒꯚꯔꯅꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯍꯥꯏꯔꯤꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯧꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯃꯨꯛ ꯒꯚꯔꯅꯔ ꯃꯁꯥꯁꯦ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗꯁꯨ ꯍꯧꯖꯤꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯤꯕꯁꯤ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯏꯗꯤ ꯃꯈꯣꯏꯅ ꯚꯦꯂꯤꯗꯁꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯂꯥꯎꯔꯀꯥꯟꯗ ꯚꯦꯂꯤꯗ ꯍꯦꯛꯇ ꯀꯛ ꯂꯥꯛꯁꯤꯟꯗꯅ ꯚꯦꯍꯤꯀꯜꯗꯒꯤ ꯀꯔꯤꯗꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯨ ꯀꯔꯤꯁꯨ ꯃꯣꯏꯁꯨ ꯑꯣꯔꯗꯔ ꯏꯜꯂꯤꯅꯦꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯁ꯭ꯀꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯆꯦꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯏꯐꯦꯠ ꯀꯟꯈꯠꯂꯦꯕ ꯑꯗꯨꯒ ꯆꯤꯡꯗꯗꯤ ꯀꯌꯥꯝ ꯀꯜꯂꯤꯒꯦꯕ ꯆꯤꯡꯗꯗꯤ ꯍꯥꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯗ ꯄꯣꯠ ꯆꯩ ꯄꯨꯕ ꯃꯥꯜ ꯒꯥꯔꯤ ꯐꯥꯎ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯃꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯁꯥꯊꯤꯕ ꯐꯤꯕꯝꯅꯦꯕ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣꯅꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯤꯕꯁꯤꯕꯣ ꯕꯣꯠ ꯍꯤꯜ ꯑꯦꯟ ꯄ꯭ꯂꯦꯟꯁꯦ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯥꯏꯟ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯁꯔꯀꯥꯔ ꯂꯩꯇꯕ꯭ꯔꯥ ꯍꯪꯉꯛꯀꯅꯦꯕ ꯁꯔꯀꯥꯔ ꯂꯩꯔꯝꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅ ꯄ꯭ꯔꯖꯦꯟꯠ ꯔꯨꯜ ꯂꯩꯔꯤꯕꯅꯤ ꯄ꯭ꯔꯖꯦꯟꯠ ꯔꯨꯜꯗꯗꯤ PRꯗ ꯃꯅꯨꯡꯗꯗꯤ ꯇꯧꯗ꯭ꯔꯅꯦ ꯇꯛꯈꯥꯏꯗ꯭ꯔꯅꯦ ꯍꯥꯏꯅ ꯍꯥꯏꯅꯤ ꯇꯛꯈꯥꯏꯕꯗꯤ ꯂꯥꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯦꯠꯅꯕ ꯎꯗ꯭ꯔꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯉꯁꯥꯏꯒꯤ ꯁꯨꯁꯦ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕ ꯀꯩꯅꯣꯒꯤ KNF ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯁꯨ ꯑꯥꯗ ꯐꯣꯔꯦꯟ ꯑꯣꯔꯤꯖꯤꯟ ꯍꯥꯏꯕ ꯈꯪꯉꯦ ꯃ꯭ꯌꯥꯟꯃꯥꯔꯗ MP ꯑꯣꯏꯔꯝꯕ ꯀꯥꯡꯕꯨꯅ ꯆꯠꯂꯛꯑꯒ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯣꯏꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯠꯂꯛꯏꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯁꯥꯃꯛꯅ ꯏꯔꯛꯄ ꯆꯤꯊꯤꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯐꯪꯈ꯭ꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯊꯥꯡꯂꯦꯟꯄꯥꯎ ꯒꯨꯏꯇꯦꯟ ꯍꯥꯏꯁꯦ ꯃꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔ ꯆꯪꯉꯛꯈꯤꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯔꯤꯄꯣꯔꯠꯁꯦ ꯈꯪꯈ꯭ꯔꯕꯅꯦꯕ ꯃꯥ ꯃꯁꯥꯃꯛꯅ ꯈꯪꯉꯀꯥꯟꯗ ꯃꯥ ꯃꯁꯥꯃꯛꯅ ꯆꯤꯊꯤ ꯏꯔꯛꯈ꯭ꯔꯕ ꯄꯣꯠꯁꯦ ꯃꯥ ꯍꯧꯖꯤꯛ ꯃꯁꯥ ꯆꯠ ꯂꯩꯔꯦꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯨꯞꯁꯟꯅ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯃꯣꯏꯗ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏꯁꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯤꯌꯥꯝꯁꯤ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯥꯜꯂꯤꯕ ꯒꯃꯦꯟꯁꯦ ꯂꯩꯔꯤꯕ MLAꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯩꯁꯨ ꯃꯤꯌꯥꯝꯒꯤ ꯐꯅꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯥ ꯁꯨꯡꯎ ꯎꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯒꯃꯦꯟꯁꯤꯗ ꯄꯥꯏꯍꯧꯅꯕꯒꯤ ꯃꯤꯅꯤꯁꯇꯔ ꯐꯪꯅꯅꯕꯒꯤ ꯃꯥꯒꯤ ꯆꯍꯤ 2ꯗꯪ ꯑꯣꯏꯔꯁꯨ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯥꯏꯍꯧꯔꯒ ꯃꯥꯒꯤ ꯄꯩꯁꯥ ꯈꯔꯁꯦ ꯍꯟꯖꯤꯜꯍꯧꯅꯕꯒꯤ ꯑꯦꯝꯗꯨꯗ ꯃꯈꯣꯏꯒꯤꯗꯤ MLA ꯃꯥꯒꯤꯁꯦ ꯍꯥꯏꯕꯗꯤ ꯍꯟꯖꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ
ꯉꯁꯥꯏꯒꯤ ꯀ꯭ꯔꯣꯔ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯗꯣ ꯍꯟꯖꯜꯍꯧꯅꯅꯕꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯞꯇꯅ ꯌꯦꯠꯍꯧꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯍꯥꯏꯔꯛꯀꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯥꯏꯔꯦꯅ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯄꯤꯔꯤꯕ ꯚꯣꯇꯔꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇ ꯃꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯣ ꯍꯣꯠꯆꯟꯗꯅ ꯑꯩꯈꯣꯏꯅ ꯆꯩꯔꯨꯕ ꯉꯥꯡꯉꯨꯕ ꯃꯇꯝꯗ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯀꯩꯅꯣꯗ ꯐꯦꯚꯔꯗ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯑꯅꯤ ꯊꯣꯛꯂꯛꯇꯅ ꯐꯨꯒꯥꯏꯅꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅꯗꯤ ꯁꯥꯊꯤꯕꯖꯥꯠꯅꯤ ꯌꯥꯝ ꯁꯥꯊꯤꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯛꯂꯛꯏꯕ ꯏꯃꯥ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯉꯣꯕ ꯑꯗꯨꯒꯤ ꯏꯃꯥꯁꯤꯡꯗꯨꯅꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯁꯤꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯗꯕꯨ ꯀꯔꯤ ꯍꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯒꯅꯦꯕ ꯁꯣꯏꯗꯅ ꯃꯣꯏ ꯚꯣꯏꯁꯁꯨ ꯁꯣꯏꯅ ꯆꯠꯀꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡꯗꯨꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯃꯥꯏꯗꯣ ꯍꯣꯠꯄꯦꯠ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯆꯍꯤꯁꯤꯗ ꯃꯣꯏꯅ ꯍꯥꯏꯅꯦꯕ ꯅꯈꯣꯏꯕꯨ ꯌꯥꯕ ꯁꯦ ꯁꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯌꯥꯕ ꯏꯃꯥꯅ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯌꯥꯗꯕ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯏꯃꯥꯅ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯅꯦ ꯑꯗꯨ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩ ꯅꯣꯏꯁꯨ ꯂꯩ ꯍꯥꯏꯅ ꯂꯩꯔꯦꯕ ꯁꯤꯒꯤ ꯆꯣꯏ ꯆꯥꯡ ꯑꯣꯟꯅꯗꯅ ꯂꯩꯕꯅꯤꯅ ꯃꯁꯤꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯣꯏꯁꯦ ꯐꯝ ꯊꯥꯗꯣꯛꯑꯕ ꯑꯗꯨꯒ ꯃꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯖꯣꯜꯕ ꯇꯧꯊꯣꯛꯑꯕ ꯒꯃꯦꯟꯁꯦ ꯀꯩꯅꯣꯁꯤ ꯂꯩꯍꯟꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯖꯣꯜꯕ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯅꯥꯈꯩ ꯁꯦꯡꯅ ꯄꯤ ꯑꯥꯔꯁꯤ ꯊꯝꯃꯀꯥꯟꯗ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟꯗꯣ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯑꯃ ꯌꯦꯡꯕ ꯅꯠꯇꯅꯗꯤ ꯑꯩꯗꯤ ꯃꯁꯤꯗ ꯐꯔꯛꯀꯅꯦꯕ ꯁꯨꯡꯎ ꯎꯗꯦ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯌꯥꯅꯗꯅ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯈꯜꯂꯦ ꯃꯣꯏ ꯃꯁꯥꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯁꯦꯟꯇꯔꯗꯒꯤ ꯈꯜꯂꯛꯄ ꯂꯤꯗꯔꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯦ ꯁꯦꯟꯇꯔꯗꯒꯤ ꯈꯜꯂꯛꯄ ꯂꯤꯗꯔꯗꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯌꯥꯗ꯭ꯔꯦꯕ ꯈꯪ ꯂꯩꯔꯝꯅꯦꯕ ꯌꯥꯗ꯭ꯔꯦꯕ ꯈꯪꯗꯅ ꯕꯤꯔꯦꯟꯗꯣ ꯂꯩꯕ ꯉꯝꯗꯗꯅ ꯇꯣꯛꯈ꯭ꯔꯕꯅꯦ ꯃꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯕꯤꯔꯦꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯕꯤꯔꯦꯟꯗꯒꯤ ꯍꯦꯟꯅ ꯌꯥꯕ ꯍꯥꯏꯗꯤ ꯁꯦꯟꯇꯔꯅ ꯌꯥꯕ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯕꯅꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯇꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯊꯝꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯀꯩꯅꯣꯗ ꯁꯦꯟꯇꯔꯅ ꯀꯨꯜꯂꯨ ꯍꯥꯏꯔꯒꯩ ꯀꯨꯟꯕ ꯂꯦꯞꯄꯨ ꯍꯥꯏꯔꯒꯩ ꯂꯦꯞꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯂꯩꯕꯤꯔꯅꯨ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯀꯨꯏꯗ ꯌꯥꯎꯒꯦ ꯌꯥꯎꯈ꯭ꯔꯣ ꯀꯨꯏꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯛꯇꯗꯤ ꯅꯣꯏꯒꯨꯝꯕ ꯄꯥꯡꯗꯕꯗꯨꯗꯤ ꯂꯩꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯄꯥꯡꯗꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯃꯁꯤꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯗꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯗꯅ ꯄꯨꯜꯂꯒ ꯂꯩꯕꯁꯦ ꯃꯁꯤ ꯀꯨꯏꯅ ꯂꯩꯍꯜꯂꯅꯨ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯆꯒꯦ ꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯑꯁꯥꯁꯦ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯌꯥꯝꯅ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯕꯠ ꯂꯥꯛꯏꯕꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕꯒꯤ ꯁ꯭ꯇꯦꯞ ꯑꯃꯈꯛꯇꯤ ꯑꯣꯏꯗꯣꯏꯅꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯃꯃꯥꯡꯗ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯗꯥꯏꯂꯣꯒ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯈ꯭ꯔꯦ ꯕꯠ ꯗꯥꯏꯂꯣꯒꯁꯤꯡꯗꯣ ꯐꯨꯜꯂꯤ ꯃꯄꯨꯡ ꯐꯥꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃꯠꯇ ꯇꯥꯕ ꯉꯝꯈꯤꯗꯕ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯁꯥꯡꯊꯔꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯑꯣꯏꯗꯣꯏꯅꯤ ꯕꯠ ꯍꯧꯖꯤꯛꯁꯦ ꯀꯣꯚꯤꯗ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯀꯔꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤꯕ ꯀꯣꯚꯤꯗꯀꯤꯁꯤꯅ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯥꯒ ꯊꯝꯈꯤꯕꯁꯤꯡꯗꯣ ꯑꯗꯒꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯈꯤꯕ ꯂꯨꯈꯣꯛꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯃꯛ ꯆꯞ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛ ꯒꯥꯔꯤꯅꯁꯨ ꯑꯃꯨꯛ ꯇꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯣꯡꯊꯔ ꯆꯤꯛꯑꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯣꯡꯊꯔ ꯆꯤꯛꯄꯒꯤ ꯊꯥꯛꯇꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯀꯣꯚꯤꯗꯀꯤꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯍꯦꯟꯅꯕꯨ ꯃꯤꯄꯥꯏꯅꯔꯨꯗ꯭ꯔꯦ ꯃꯤꯄꯥꯏꯅꯔꯨꯗ꯭ꯔꯦꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯩꯅꯣꯝꯃ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯏꯔꯥꯡꯁꯤꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯈꯤꯕꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯑꯋꯥꯕꯁꯤ ꯑꯀꯤꯕꯁꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯣꯏꯖꯔꯁꯅꯨ ꯑꯗꯣ ꯀꯣꯚꯤꯗꯀꯤꯁꯨ ꯃꯥꯏ ꯊꯦꯡꯅꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯀꯩꯅꯣ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯦꯖꯔ ꯃꯌꯥꯝꯗꯨ ꯂꯧꯔꯒ ꯊꯦꯡꯅꯕ ꯌꯥꯏ ꯑꯗ ꯌꯥꯝ ꯂꯨꯔꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯦ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯔꯤꯕ ꯋꯥꯄꯨꯁꯤꯅꯤ ꯃꯁꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯁꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯃꯕꯨꯛ ꯁꯦꯡꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯒꯤ ꯁꯥꯏꯠꯇꯒꯤ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏꯅ ꯂꯩꯔꯝꯃꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯐꯅꯅꯕ ꯃꯤꯇꯩꯒꯤꯗꯃꯛꯇ ꯌꯦꯡꯗꯦꯕ ꯃꯣꯏ ꯑꯣꯡꯂꯤ ꯐꯣꯔ ꯃꯣꯏ ꯀꯨꯀꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯀꯨꯀꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯃꯣꯏ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ
ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯗ ꯈꯪꯖꯟꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯈꯪꯖꯟꯅꯗ꯭ꯔꯤꯕ ꯑꯗꯨꯅ ꯈꯪꯗꯕꯁꯤꯅ ꯀꯩꯗꯧꯒꯦꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯏꯔꯥꯡꯅꯤ ꯍꯥꯏꯗꯅ ꯁꯟꯗꯣꯔꯛꯏꯕꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯚꯔꯖꯟꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯁꯤꯡꯅꯔꯤꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯡꯕ ꯚꯔꯖꯟ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯃꯃꯨꯛ ꯍꯥꯏ ꯇꯧꯕ ꯆꯩꯁꯤꯗ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯀꯨꯀꯤꯁꯤꯡ ꯀꯔꯤꯁꯤꯡꯗꯨ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯅꯠꯇꯦ ꯃꯣꯏꯗꯨꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯁꯥꯎꯔꯨꯕꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅꯤ ꯑꯗ ꯍꯥꯏꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕꯁꯤꯗꯤ ꯆꯞ ꯆꯥꯅ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯆꯞ ꯆꯥꯅ ꯄ꯭ꯔꯨꯞ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯅꯥꯔꯀꯣꯗꯒꯤ ꯁꯨꯡꯉꯛꯏꯕ ꯗ꯭ꯔꯛꯇꯒꯤ ꯁꯨꯡꯉꯛꯏꯕ ꯄꯩꯁꯥꯗꯨꯅ ꯃꯣꯏꯅ ꯀꯩꯅꯣꯗ ꯈꯨꯠꯂꯥꯏꯗ ꯂꯩꯅꯅꯕ ꯊꯥꯗꯔꯀꯥꯟꯗ ꯑꯗꯒꯤ ꯐꯣꯔꯦꯟ ꯏꯟꯚꯦꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯧꯔꯀꯥꯟꯗ ꯃꯆꯤꯟ ꯊꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯁꯥꯖꯟꯅꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯅꯦꯔꯦꯇꯤꯞꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯍꯜꯂꯀꯥꯟꯗ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯁꯤ ꯑꯗꯣ ꯃꯁꯤ ꯈꯪꯕꯤꯌꯨ ꯍꯥꯏꯗꯅ ꯍꯟꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯒꯤ ꯂꯩꯔꯤꯕ ꯑꯥꯏ.ꯕꯤꯗꯒꯤ ꯑꯣꯏꯔꯣ ꯀꯩꯅꯣꯗꯒꯤ ꯑꯣꯏꯔꯣ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯦꯠꯋꯥꯔꯛꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯁꯦ ꯇꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯝꯇ ꯇꯥꯗꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯀꯩꯅꯣꯗ ꯃꯁꯤꯗꯤ ꯀꯨꯀꯤꯒ ꯃꯤꯇꯩꯒ ꯀꯨꯀꯤꯒꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁꯅꯤ ꯑꯗꯣ ꯑꯅꯤꯁꯤ ꯌꯥꯅꯔꯀꯥꯟꯗ ꯃꯁꯤ ꯂꯣꯏꯒꯗꯕꯅꯤꯅ ꯍꯥꯏ ꯃꯗꯨꯗꯤ ꯁꯨꯡꯂꯣꯏ ꯃꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥ ꯅꯠꯇꯦꯕ ꯍꯥꯏꯔꯤꯕ ꯂꯣꯏꯕ ꯌꯥꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯩꯅꯣꯗ ꯃꯤꯇꯩꯅ ꯅꯣꯟꯖꯔꯕ ꯃꯤꯇꯩꯅ ꯆꯪꯖꯔꯕ ꯐꯔꯦ ꯅꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯗꯨ ꯂꯧꯔꯣ ꯅꯣꯏ ꯁꯤꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯦꯔꯥ ꯂꯧꯔꯣ ꯑꯗꯩ ꯅꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯇꯧꯔꯣ ꯅꯣꯏ ꯑꯄꯥꯝꯕꯗ ꯇꯧꯔꯣ ꯑꯩꯈꯣꯏ ꯈꯟꯅꯔꯒꯨꯝꯁꯦ ꯍꯥꯏꯔꯒꯗꯤ ꯌꯥꯕ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯅꯠꯇꯦꯕ ꯃꯤꯇꯩꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯕ ꯑꯗꯨ ꯑꯣꯏꯗꯤ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯨꯕ ꯀꯩꯗꯧꯕ ꯍꯥꯏꯔꯤꯁꯦ ꯃꯃꯥꯡꯗꯗꯤ ꯃꯣꯏ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯣꯏ ꯀꯧꯔꯛꯇꯅ ꯀꯩꯅꯣ ꯇꯧ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯟꯗꯛꯇ ꯑꯃꯨꯛ ꯀꯣꯃꯤꯇꯤ ꯆꯠꯄꯗꯣ ꯃꯣꯏꯗꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯗꯣ ꯋꯥꯔꯦꯞ 10ꯗꯨ ꯑꯣꯏꯅ ꯃꯗꯨ ꯀꯩꯅꯣ ꯇꯧꯕ ꯆꯠꯄꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯄꯤꯁ ꯇꯣꯛꯁꯤꯗꯗꯤ ꯆꯪꯁꯤꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕ ꯃꯗꯨꯗ ꯀꯩꯅꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯗꯨꯒꯤ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯆꯠꯄ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯎꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯨꯒ ꯌꯥꯅꯔꯕ ꯀꯥꯟꯗꯨꯗ ꯃꯈꯣꯏ ꯌꯥꯅꯔꯤꯗꯨ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯃꯤꯇꯩꯗ ꯍꯥꯏꯔꯛꯀꯗꯧꯕꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯨꯀꯤꯗ ꯍꯪꯉꯨꯒꯗꯕ ꯅꯠꯇꯦꯕ ꯅꯣꯏꯅ ꯄꯥꯝꯕꯅ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯗꯥꯏꯐꯥꯎ ꯍꯟꯗꯣꯛꯄ ꯀꯗꯥꯏꯐꯥꯎ ꯍꯟꯖꯤꯟꯕ ꯀꯥꯏꯕꯒꯤ ꯊꯥꯛꯇꯨ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯛꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯀꯗꯥꯏ ꯐꯥꯎꯗ ꯃꯣꯏꯅ ꯆꯥꯟꯒꯦ ꯈꯜꯂꯤꯕ ꯀꯗꯥꯏ ꯐꯥꯎꯗ ꯄꯤꯒꯦꯅ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯖꯟꯅ ꯍꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯖꯟꯅ ꯍꯥꯏꯕ ꯋꯥꯁꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯕꯁꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯉꯛꯄ ꯌꯥꯎꯗꯅ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯥꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯗꯣꯃꯤꯅꯦꯠ ꯇꯧꯗꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯋꯥ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯐꯝ ꯊꯥꯗꯣꯛꯇꯅ ꯇꯣꯛꯈ꯭ꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅꯁꯨ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯂꯩꯔꯀꯥꯟꯗ ꯅꯪꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯁ꯭ꯃꯣꯛ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯔꯦ ꯑꯩꯈꯣই ꯏꯃꯥꯡꯗ ꯑꯗꯨꯒ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯣꯏꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯥꯏꯅꯕ ꯉꯝꯗꯕꯅꯤꯅ ꯃꯗꯨꯗ ꯁ꯭ꯃꯣꯛ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯅ ꯈꯟꯗꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯅꯈꯣꯏꯁꯦ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯃꯥꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯐꯝ ꯊꯥꯗꯣꯛꯄ ꯈꯨꯠꯊꯥꯗꯣꯛꯁꯨ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯦꯀꯣ ꯑꯗꯨꯅ ꯐꯝ ꯈꯨꯠꯊꯥꯗꯣꯛꯇꯁꯨ ꯌꯥꯝ ꯂꯨꯗꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯍꯨꯝꯗ ꯃꯈꯣꯏꯒꯤ ꯍꯦꯛꯇ ꯃꯣꯏꯒꯤ ꯚꯣꯏꯁꯇꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯚꯣꯏꯁꯇꯣ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯇꯗꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯃꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ MLAꯁꯤꯡꯁꯦ ꯁ꯭ꯇꯤꯜ ꯍꯤꯡꯉꯤ ꯑꯗ ꯍꯤꯡꯉꯤꯕ MLAꯁꯤꯡꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤꯅ ꯃꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯗꯤ ꯃꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯌꯦꯡꯕꯒꯤ ꯋꯥꯗꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥꯗꯤ ꯊꯝꯅꯤꯡꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ
ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯌꯥꯝꯅ ꯍꯣꯞꯐꯨꯜ ꯑꯣꯏꯕ MLA ꯁꯤꯃꯗꯤ ꯌꯥꯝ ꯃꯇꯤꯡ ꯊꯣꯛꯏꯅ ꯁꯤꯃꯗꯤ ꯇꯧꯏꯅ ꯁꯤ ꯇꯧꯏꯅ ꯍꯥꯏꯕꯁꯦ ꯃꯗꯨ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯄꯦꯔꯦꯠꯇ ꯇꯧꯐꯝ ꯊꯣꯛꯄ ꯃꯣꯏ ꯅꯨꯃꯤꯠꯇꯨꯃꯛꯇ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ 3rd Mayꯒꯤ ꯊꯕꯛꯇꯨꯃꯛꯇ ꯃꯥꯅ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯄꯥꯏꯈꯠꯂꯝꯕ ꯃꯣꯏꯗꯤ ꯃꯥ ꯇꯣꯛꯑꯁꯨ ꯇꯣꯛꯎꯅꯦ ꯃꯥ ꯇꯣꯛꯑꯁꯨ ꯇꯣꯛꯀꯗꯕꯅꯦꯕ ꯑꯗꯨꯒ ꯇꯧꯕꯗꯤ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯔꯝꯃꯣꯕ ꯑꯗꯨꯁꯨ ꯇꯧꯗꯕ ꯃꯇꯤꯡ ꯂꯩꯅ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯗꯕ ꯑꯗ ꯉꯝꯗꯦꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯑꯗꯨꯒꯤ ꯅꯃꯥꯗ ꯁꯨꯝ ꯊꯦꯡꯊꯔꯒ ꯃꯇꯝ ꯁꯨꯝ ꯇꯥꯏꯝ ꯕꯥꯏꯡꯗ ꯃꯇꯝ ꯁꯨꯝ ꯂꯧꯅ ꯂꯩꯕꯗꯨꯗꯤ ꯃꯗꯨ ꯌꯥꯝ ꯄꯦꯟꯅꯈꯤꯗꯦ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯇꯣꯛꯄꯒꯤ ꯈꯨꯇꯣꯛꯁꯤ ꯃꯇꯥꯡ ꯈꯤꯇꯪ ꯆꯞꯐꯥꯠꯇꯅ ꯈꯤꯇꯪ ꯅꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯗꯤꯃꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟꯗ ꯇꯧꯔꯒ ꯇꯣꯛꯑꯝꯃꯒꯗꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯥꯗꯒꯤ ꯍꯦꯛꯇ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯑꯀꯥꯟꯗ ꯒꯚꯔꯅꯔꯗ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯀꯥꯟꯗ ꯍꯣꯏ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯨꯏꯝꯗ ꯆꯠꯄ ꯊꯥꯡꯍꯩꯃꯨꯛ ꯁꯦꯡꯅ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯕꯅꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈꯤꯕꯁꯦ ꯃꯁꯤꯅ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯃꯛꯄꯒꯤꯁꯨ ꯎꯗꯦ ꯑꯗꯨꯅ ꯒꯚꯔꯅꯔꯅ ꯉꯔꯥꯡꯃꯛꯇ ꯄ꯭ꯔꯦꯁꯇ ꯃꯤꯗꯤꯌꯥꯗ ꯌꯥꯎꯔꯤꯗꯨꯅꯤꯀꯣ ꯑꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦꯅ ꯍꯥꯏꯗꯣ ꯃꯗꯨ ꯀꯩꯅꯣꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯑꯣꯐꯤꯁꯇꯒꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ ꯀꯩꯅꯣꯗꯒꯤ ꯍꯥꯏꯔꯛꯏꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯀꯧꯈ꯭ꯔꯦ ꯀꯨꯀꯤꯒꯤ ꯀꯧꯈ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯚꯔꯖꯟꯗ ꯍꯦꯛ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯅ ꯀꯨꯀꯤ ꯀꯥꯡꯕꯨ ꯋꯥꯔꯤ ꯁꯥꯔꯦꯅ ꯍꯥꯏꯗꯤ ꯁꯥꯔꯗꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯔ ꯆꯠꯂꯒ ꯁꯥꯔꯦ ꯋꯥꯔꯤ ꯁꯥꯕꯒꯩ ꯁꯥꯕꯒ ꯂꯣꯏꯔꯀꯥꯟꯗꯨꯗ ꯃꯣꯏꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯃꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯁꯣꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯒꯗꯣꯏꯅꯣꯕ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯦꯕ ꯑꯗꯨꯃꯨꯛ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯗꯩ ꯁꯣꯝꯅ ꯃꯤꯇꯩꯁꯤꯡ ꯋꯥꯔꯤ ꯁꯥꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯤꯇꯩꯁꯤꯡꯁꯦ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯒꯤ ꯃꯈꯥꯗ ꯑꯄꯨꯟꯕ ꯀꯩꯅꯣꯒꯤ ꯃꯈꯥꯗ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣই ꯌꯥꯔꯦꯅ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯥꯅꯕꯁꯨ ꯂꯩꯈꯤꯔꯣꯏ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯁꯣꯜꯕ ꯇꯧꯔꯀꯥꯟꯗ ꯃꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯀꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯉꯟꯅ ꯑꯁꯥ ꯇꯧꯔꯨꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯠꯂꯤꯑꯕ Okay. ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯃꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯕꯒꯤ ꯋꯥꯐꯝꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯑꯅꯤꯁꯨꯕ ꯔꯥꯎꯟ ꯑꯔꯣꯏꯕ ꯔꯥꯎꯟ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯅꯤꯌꯟ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯗ ꯑꯦꯛꯁꯟ ꯑꯃꯗ ꯂꯧꯈꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤꯁꯤꯗ ꯑꯗꯨꯝ ꯈꯠꯅꯔꯒꯁꯨ ꯂꯥꯛꯑꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯇꯧꯕꯤꯔꯛꯇꯕꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯋꯔꯁ ꯑꯣꯏꯖꯜꯂꯛꯄꯅꯤ ꯑꯩ ꯑꯣꯖꯥ ꯗꯤꯂꯤꯞ ꯀꯨꯃꯥꯔꯗ ꯀꯟꯀ꯭ꯂꯨꯖꯟ ꯄꯣꯏꯟ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯑꯩꯅꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯕ ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯄꯥꯏꯈꯠꯄꯁꯦ ꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯕꯗꯒꯤꯁꯨ ꯍꯧꯅ ꯍꯥꯏꯅꯔꯒ ꯂꯥꯛꯑꯕ ꯁꯦꯟꯇꯔꯁꯤꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯃꯛ ꯍꯪꯉꯒꯁꯨ ꯂꯥꯛꯏꯕꯅꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯃꯁꯤꯗꯤ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯁꯄꯣꯔꯠ ꯇꯧꯕ ꯅꯠꯇꯦꯗ ꯗꯥꯏꯔꯦꯛꯠꯂꯤ ꯇꯧꯔꯦꯁꯤ ꯂꯣꯏ ꯍꯥꯏꯅꯔꯛꯄꯅꯤ ꯑꯗꯨ ꯂꯣꯏ ꯈꯪꯉꯛꯄꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯐ꯭ꯔꯣꯝ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯂꯥꯛꯏꯕ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯕꯨ ꯄꯥꯜꯂꯝꯃꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯩꯅꯣꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯃꯇꯨꯡꯗ ꯇꯥꯡ 13ꯗꯒꯤ PR ꯊꯝꯕ ꯃꯇꯨꯡꯁꯤꯗ ꯒꯚꯔꯅꯔ ꯂꯥꯛꯑꯦ ꯒꯚꯔꯅꯔꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯐꯕ ꯐꯖꯕ ꯋꯥꯈꯜ ꯈꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯃꯉꯣꯟꯗ ꯌꯥꯝ ꯍꯣꯞꯐꯨꯜꯂꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤ ꯌꯧꯔꯒ ꯑꯗꯨꯝ ꯖꯤꯔꯣ ꯑꯣꯟꯈ꯭ꯔꯦ ꯑꯥꯗ ꯍꯦꯔꯣ ꯑꯣꯏꯔꯛꯄꯗꯣ ꯁꯤꯗ ꯖꯤꯔꯣ ꯑꯣꯏꯈ꯭ꯔꯦꯅ ꯖꯤꯔꯣ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯎꯊꯣꯛꯄꯁꯤ ꯋꯤꯄꯟꯁꯤ ꯑꯥꯔꯝꯁꯤ ꯂꯣꯏꯅꯃꯛ ꯁꯔꯦꯟꯗꯔ ꯇꯧꯔꯣ ꯍꯥꯏꯕꯅꯤ ꯁꯔꯦꯟꯗꯔ ꯇꯧꯔꯣ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯂꯩꯕ MLAꯁꯤꯡ ꯀꯔꯤꯁꯤꯡ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯔꯤꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯗ ꯍꯥꯏꯔꯀꯥꯟꯗ ꯅꯣꯏꯗꯤ ꯃꯨꯛꯅꯔꯨꯔꯅꯨ ꯅꯣꯏꯗꯤ ꯐꯖꯅ ꯑꯣꯄꯟꯂꯤ ꯀꯩꯅꯣ ꯇꯧꯔ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯣ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯇꯧꯗꯕꯗꯣ ꯑꯩꯈꯣꯏ ꯂꯥꯎꯁꯦꯅ ꯍꯥꯏꯔꯦ ꯁꯄꯣꯁ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩ ꯃꯁꯤꯗꯤ ꯇꯧꯕꯅ ꯆꯨꯝꯃꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯊꯤꯡꯉꯒꯨꯝꯁꯦꯅ ꯊꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯁꯣꯝꯒꯤ ꯑꯌꯥꯝꯕ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ
somda hairiba ain je both hills and plain the sanamba ain animuk da ani je ain amuk to weram dre ad hairiba law jiti hill gi law ma ado valley gi law ma tongana chanar me ba aduna singda da tampak tana am sarada mayam to holaga namadu gi tv da ade media da kari da fajana coverage to no pure adu go whereas in the hill areas dadi kari mom to utre adu madu adum khange governor zero sale je adagi mo 8 March mo kan to na ha highway se highway free movement le ne na ha yam sauna hagi yam mali yam so ne se le hendo malami adu gati adu jadum numit to ga mengi gari khara ba samai tha do ga mi khar sira kanda kamo bi mi khar kamna no khona sira dum to khre adu su kari extend dro khote kanana moi ka pai no adagi kanu sing mai gi dagi kari ka pai ke do le ha bagi kari mom da thigalu le te adu nandi adagi mu ai khoi na hai bana tampakta action ahen ba tawriba excessive action tawriba khulai paraga noi paraga chatpo orbudi phau adagi sing da su hariba noi paraga chatpo ordi mado illegal am pai do mado phau haibne ba adu kari mom da tawtre se so jampur dc office mai thalok tana adi police station mai thugai dana khogai dana adagi ada da khoi kampu birom da kana sp phau yauna mamai kai dana khodan tawbe sing du loino khangaba ngakani moi mamang da thokta thoriba kana sing du masai my village volunteers do na pai riba no mai adu da ma am loina mo khangar bane adagi makoi na mokoi gi rising day ma kana che akoi independence day no mita ada ganta na so jampur da no mai ma am pai kana assemble tawr me adu gi thigala ne na tawr me khar ka ba bu tawr mo dum to khare tu hai riba no mai asem ma ta ne adu gu moina atoi gan ne adu ne da ne hai jal gan to khare si mayam jing je pasi governor lagting de su hai se ka yam to khare ne mayam ading mu governor governor masaje la tam se su au je hanjan nanjan hai ba si to le re ba adu di makoi na Valley the so high river can see Aquina loud and the valley the head the Laxon and a vehicle the Gikari guiding Amasama Amjama Polisu Kaisu Moyo order Ilina as I can sings in the Lambida skin town the cotton check to me am say I take a level that was sing that he came Kali gave sing that the highways the Posipo Mal Post and Malkari Post Pangam was a talk there Aduna Quaisi Yam Sati of him never ladies Masikana Munata the Kadino Manipur high both hill and the plains Masituanba I am lay and the heights of come and no get in I circle the Brahan Caneva circle let me later at the Hositi Canona percent will let me present the PR the Mang the Tokran Takai the Nan Haine, Takai with the line of Moy, the Yarga later. Other Masida Monta, Kenabo Udre, Isaka Munta, Cantobo Udre, Aduna Masida Quina, Hajeri, say shoes, suspension operations at Tariba to Yoganogi, Kenoke. Can never do that, my Amasi, more leaders in Shizu, other foreign origin, Makange, Miamada, MP, or Mokambu, Salaga, Siamelo, I think more do more the Lakan, is my don't sell it in the top. No one Mokangabani. High with the Madame, the ship, Ujikan, Secretary Home, or him with the Mama Samana, Rakosi, Tijam, and Pogam, and the Pangabaneva. High river, Talemba with the High Jamasi, Karabano, come wind down the command tournament, Purchank, no get up noise. But she low in a reports, a Kangrabaneva. Mama Samana Kanga and Mama Samana City, Iraka Poche, Ma was in Masasa lady. Other Tumina, Kupsana Dum Label. I don't think Masida Hujik lady of film says that I quick Monta Moida, Asato Nice Electrabani, and the Hujita Togoji, a quick Miamse, a quick Miam Zingasagi, Yam Satin again that day. Miam is Satin again that day and have a day. Hojik saying Haragadi, Pali government here, Lady by MLA sings here. Masi Amona Kalabumatam, the Mokona Kashumiam Panabata, Torkani have which Asa soon would have. Heidi, Lady by government, Ziggy, government Sida, by Hona Bagi, Minister Panana Bagi, might say anything or so, Amatang or so, by Horaga Magi Pasakaze, Hanzel Honabagi, aimed the Mokogi, the MLA, Magidi, Magiga, Hide the Hansen Daviatum Nina, Mading Asagi, Kor Kuntrado, Hanzel Hona. Canada also Napta Yellow Yapoga Habagi Pimda, La Hirgan Moiti. Adu, high wishing door, high and higher Gazunga, Sagi Labor, Miamja, who import Piri Porters, Sina, Ganta, the Tatre. Adu Hujita Moko MLA in the Hotan and Aquan say, Wanga, Umatamda, Emelegi.
ꯀꯩꯅꯣꯗ ꯐꯦꯕꯔꯗ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯑꯅꯤ ꯊꯣꯛꯂꯛꯇꯅ ꯐꯨꯒꯥꯏꯅꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅꯗꯤ ꯁꯥꯊꯤꯕꯖꯥꯠꯅꯤ ꯌꯥꯝ ꯁꯥꯊꯤꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯛꯂꯛꯏꯕ ꯏꯃꯥ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯉꯣꯕ ꯑꯗꯨꯒꯤ ꯏꯃꯥꯁꯤꯡꯗꯨꯅꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯁꯤꯟꯗꯣꯛꯄꯤꯔꯣꯅ ꯍꯥꯏꯔꯗꯕꯨ ꯀꯔꯤ ꯍꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯒꯅꯦꯕ ꯁꯣꯏꯗꯅ ꯃꯣꯏ ꯚꯣꯏꯁꯇꯨ ꯁꯣꯏꯅ ꯆꯠꯀꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ 이마ꯁꯤꯡꯗꯨꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯃꯥꯏꯗꯣ ꯈꯨꯠꯂꯥ ꯍꯣꯠꯄꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯩꯁꯤꯗ ꯃꯣꯏꯅ ꯍꯥꯏꯅꯦꯕ ꯅꯈꯣꯏꯕꯨ ꯌꯥꯕ ꯁꯦ ꯁꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯌꯥꯕ 이마ꯅ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯌꯥꯗꯕ ꯃꯤꯌꯥꯝꯅ ꯌꯥꯗꯕ 이마ꯅꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯁꯨ 이마 ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯅꯦ ꯑꯗꯨ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩ ꯅꯣꯏꯁꯨ ꯂꯩ ꯍꯥꯏꯅ ꯇꯧꯔ ꯂꯩꯔꯦꯕ ꯁꯤꯒꯤ ꯆꯣꯏ ꯆꯥꯡ ꯑꯣꯟꯅꯗꯅ ꯂꯩꯕꯅꯤꯅ ꯃꯁꯤꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯣꯏꯁꯦ ꯐꯝ ꯊꯥꯗꯣꯛꯑꯕ ꯑꯗꯨꯒ ꯃꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯖꯣꯜꯕ ꯇꯧꯊꯣꯛꯑꯕ ꯒꯃꯦꯟꯁꯦ ꯀꯩꯅꯣꯁꯤ ꯂꯩꯍꯟꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯖꯣꯜꯕ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯅꯥꯈꯩ ꯁꯦꯡꯅ ꯄꯤ ꯑꯥꯔꯁꯤ ꯊꯝꯃꯀꯥꯟꯗ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟꯗꯣ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯑꯃ ꯌꯦꯡꯕ ꯅꯠꯇꯅꯗꯤ ꯑꯩꯗꯤ ꯃꯁꯤꯗ ꯐꯔꯛꯀꯅꯦꯕ ꯁꯨꯡꯎ ꯎꯗꯦ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯌꯥꯅꯗꯅ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯈꯜꯂꯦ ꯃꯣꯏ ꯃꯁꯥꯅꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯁꯦꯟꯇꯔꯗꯒꯤ ꯈꯜꯂꯛꯄ ꯂꯤꯗꯔꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯦ ꯁꯦꯟꯇꯔꯗꯒꯤ ꯈꯜꯂꯛꯄ ꯂꯤꯗꯔꯗꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯌꯥꯗ꯭ꯔꯦꯕ ꯈꯪ ꯂꯩꯔꯝꯅꯦꯕ ꯌꯥꯗ꯭ꯔꯦꯕ ꯈꯪꯗꯅ ꯕꯤꯔꯦꯟꯗꯣ ꯂꯩꯕ ꯉꯝꯗꯅ ꯇꯣꯛꯈ꯭ꯔꯕꯅꯦꯃꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯕꯤꯔꯦꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯕꯤꯔꯦꯟꯗꯒꯤ ꯍꯦꯟꯅ ꯌꯥꯕ ꯍꯥꯏꯗꯤ ꯁꯦꯟꯇꯔꯅ ꯌꯥꯕ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯇꯥꯕꯅꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯇꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯗꯧꯕꯩ ꯊꯝꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯊꯝꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯀꯩꯅꯣꯗ ꯁꯦꯟꯇꯔꯅ ꯀꯨꯜꯂꯨ ꯍꯥꯏꯔꯒꯩ ꯀꯨꯟꯕ ꯂꯦꯞꯄꯨ ꯍꯥꯏꯔꯒꯩ ꯂꯦꯞꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯂꯩꯕꯤꯔꯅꯨ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯀꯨꯏꯗ ꯌꯥꯎꯒꯦ ꯌꯥꯎꯈ꯭ꯔꯣ ꯀꯨꯏꯗ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣ ꯑꯃꯗ ꯇꯧꯒꯦꯔꯥ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯛꯇꯗꯤ ꯅꯣꯏꯒꯨꯝꯕ ꯄꯥꯡꯗꯕꯗꯨꯗꯤ ꯂꯩꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯄꯥꯡꯗꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯃꯁꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯗꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯗꯅ ꯄꯨꯜꯂꯒ ꯂꯩꯕꯁꯦ ꯃꯁꯤ ꯀꯨꯏꯅ ꯂꯩꯍꯜꯂꯅꯨ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯀꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥ